ngasi December ki tang amani tang ama numisi koi Committee of Civil Societies Kangnipa CCSK gi lingkat ki bagi tarama thorak suba numito e sugum labo numisida koi gi leriba man gi issue si ga mari lenana koi si ngasi gi li sapong ki bagi numisi pangtuk doro hen kalam mane dubu ai koi gi leriba man sing sama yang bagi fresh tong na bagi dang turmin se ai na koi pangtuk sabani taraga ma thorak suba Committee of Civil Society Kangnipa CCSK gi masigi pangtuk liba numit siga mari lena aikogi manungi team haibadare aikogi apunba chakni na bakakta na aikogi amakakta na lambi ni haibasita team mori kang ngasi from si pangkoni maru ina ngasi thorom siga mari lena aikogi handaki lana siga mari lena lan sida apunba moongda putungna ko matamda aikogi khongjang loi mayam ama la loi mayam ama da asokun thole ko matamda madubu aikogi sep tongnana bagi damakta aikogi ayam sawa humanitarian service of Pikiba koi Indian Red Cross Society gi kangbu tu su koi sakhang bagi makoi to jadi tabuk tu gi kidang pung to ko oina koi appreciation of kana supi na ba koi sem sajabani loina na ngasi num siga mari lena na ekoi visioning si lady bom man gi isu si tongkai bulambi da chalakanda tongkai ba wakhalom da mang tharaga na mana aning ba pam basing to aduna mang thaga chapmina raga di koi lady bulan si gi koi mai pak bu ngani haibu gi thaja bo leite buna marum oina ekoi amakak lambi da tongan bo khal tongan ba ideology leiba tar go ekoi apun bagi oiba imalai ba ungsi ba haibu si ekoi khudung to loina khanbani na imalai ba ungsi ba sina mangna thara khana ekoi na kari ka bumai so boya bagi ekoi masil ni ko matuk nati asida ekoi tomina khana imalai ba si kanminasi aduga hojik oriba isu sida masing akoi ngarang lo singjiba sangai festival se kun gi akoi gi lamkoi kumhi ni kai hai the festival of tourism ina adu ai khoi madu haining de masi festival of some bureaucrat officer mai haining aduga namtha duna thambi raba mi kangbu singda ena namthan nabji waram amaga sinba adu kumi mani haina ai faina ai tentang thamjage